ꯉꯁꯥꯏꯒꯤ ꯄꯨꯊꯣꯛ ꯍꯥꯏꯕ ꯍꯋꯥꯏ ꯊꯥꯕ ꯀꯤꯗꯅ ꯐꯨꯗ꯭ꯔꯤꯉꯩꯗ ꯇꯨꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯌꯣ ꯏꯃꯥ ꯑꯁ ꯑꯌꯣ ꯍꯧꯒꯠꯂꯨ ꯌꯥꯝ ꯄꯣꯛꯇ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯁ ꯑꯩꯁꯨ ꯅꯦꯃꯥꯔ ꯁꯥꯝꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯕꯣ ꯑꯗꯨꯗꯤ ꯅꯪ ꯑꯁꯦꯡꯕ ꯆꯥꯔꯣꯅꯦꯀꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯕꯣꯠ ꯄꯤꯕꯤꯌꯨ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯌꯨ ꯊꯛꯀꯦꯔꯥ ꯒꯨꯂꯤ ꯆꯥꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯩꯅ ꯋꯥꯠꯇꯅꯕ ꯄꯤꯅꯦꯕ ꯕꯤꯖꯨꯁꯦ ꯑꯩ ꯀꯃꯥꯏꯅ ꯑꯣꯏ ꯐꯪꯗꯣꯏꯅꯣ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯁꯤꯕ ꯅꯪꯕꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ ꯑꯩꯈꯣꯏꯒꯤ ꯆꯥꯗ ꯒꯨꯂꯤ ꯍꯥꯞꯆꯤꯜꯂꯒ ꯐꯥꯕꯗꯨꯗꯤ ꯀꯩ ꯀꯥꯏ ꯕꯁꯟꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯥꯏꯞꯇ ꯇꯦꯁ ꯀꯦꯁꯔꯗꯧꯅ ꯑꯃꯨꯛ ꯌꯦꯟꯅ ꯂꯩꯕꯗꯨꯅꯤꯅꯦ ꯅꯪ ꯄꯥꯝꯃꯤꯁꯦ ꯉꯁꯤ ꯑꯃ ꯂꯩꯇꯅ ꯐꯜꯍꯜꯂꯝꯃꯤꯁꯦ ꯀꯅꯥꯅꯣꯕ ꯃꯣꯍꯤꯟꯗ꯭ꯔꯣꯅꯅꯤ ꯁꯥꯔ ꯁꯣꯔꯤ ꯁꯥꯔ ꯑꯩ ꯇꯁꯦꯡꯅ ꯉꯁꯤ ꯏꯁꯤꯡ ꯍꯩꯇꯖꯕ ꯀꯧꯔꯝꯃꯦ ꯁꯥꯔ ꯆꯩ ꯈꯤꯇꯪ ꯉꯥꯏꯔꯤꯕꯅꯦꯕ ꯃꯣꯏꯁꯤꯡꯁꯦ ꯐꯔꯦ ꯅꯪ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯣ ꯅꯪ ꯑꯃꯨꯛ ꯇꯧꯔꯝꯃꯦꯗꯣ ꯆꯠꯂꯕꯅꯤ ꯑꯩꯗꯤꯕ ꯌꯥꯔꯦ ꯉꯥꯏꯈꯣ ꯅꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯨꯜꯂꯗꯤ ꯃꯦꯗꯥꯗꯩ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ ꯀꯥꯏꯗꯅꯣ ꯃꯤ ꯑꯁ ꯂꯥꯎꯕ ꯑꯩ ꯁꯤꯗꯅꯦꯕ ꯑꯁ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤꯒꯦꯗꯧꯔꯒꯦ ꯅꯪ ꯈꯩꯅꯤ ꯌꯥꯎꯋꯦꯗꯣ ꯄꯤ ꯑꯃ ꯆꯥꯎꯒꯦ ꯇꯧꯕꯅꯤꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯗꯣ ꯈꯩꯅꯤ ꯆꯥꯏ ꯈꯣꯠꯂꯦ ꯀꯥꯏ ꯍꯥꯏꯗꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯁꯤ ꯃꯔꯨꯝ ꯆꯪꯉ ꯄꯤ ꯑꯃ ꯆꯥꯍꯧꯒꯦ ꯇꯧꯕ ꯃꯤ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯆꯪꯍꯣꯏ ꯚꯥꯏ ꯄꯤ ꯑꯃ ꯆꯥꯎꯋꯤ ꯌꯥꯝꯅꯦꯕ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯁꯤ ꯈꯪꯕ꯭ꯔꯥ ꯚꯤꯝꯅꯕꯨ ꯆꯦꯡ ꯃꯣꯟ ꯆꯥꯝꯃ ꯆꯥꯏ ꯁꯤꯅꯤꯗ ꯑꯗꯨꯗ ꯅꯠꯇꯦꯃꯤ ꯈꯪꯕ꯭ꯔꯥ ꯑꯔꯖꯨꯅ ꯀꯥꯕ ꯇꯦꯟ ꯃꯔꯨ ꯑꯃꯅ ꯄꯥꯏꯊꯣꯔꯛꯄꯗꯅꯦ ꯇꯦꯟꯒꯤ ꯅꯣꯡ ꯆꯨꯗꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯃ ꯎꯠꯀꯦ ꯌꯦꯡꯉꯣ ꯃꯩꯔꯤꯛ ꯊꯣꯛꯑꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯄꯤꯁꯨꯝꯗ ꯂꯩꯕ ꯏꯔꯥꯕꯣꯠꯇꯣ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯜꯂꯦ ꯃꯥꯟꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯃꯇꯝ ꯂꯧꯖꯒꯦ